ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯥꯎꯗꯝ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯧ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯕꯖꯔꯅ ꯇꯥꯕꯗꯒꯤ ꯑꯃ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯑꯃ ꯍꯤꯡꯍꯧꯕꯗꯨꯒꯤ ꯏꯃꯨꯡꯁꯤꯒꯤ ꯍꯧꯖꯤꯛꯁꯦ ꯃꯥꯒꯤ ꯃꯀꯨꯕꯣꯛꯁꯦ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ꯫ ꯂꯩꯇꯕꯁꯤꯗ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯅꯦꯝꯄꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯟꯒꯤ ꯃꯆꯥ ꯑꯣꯏꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯒꯤ ꯃꯆꯥ ꯑꯣꯏꯕ, ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯊꯣꯛꯑꯦ ꯁꯨꯃꯥꯏꯅ꯫ ꯑꯗꯨꯒꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯣꯔꯥꯠꯁꯦ ꯇꯥꯡ 19ꯗ ꯊꯣꯛꯄ꯫ ꯑꯗꯩꯗꯨꯗ ꯑꯩꯅ ꯉꯝꯖꯕ ꯈꯤꯇꯪ ꯍꯥꯟꯅ ꯂꯥꯏꯗ ꯀꯠꯅꯅꯕꯅ ꯇꯔꯦꯠꯀꯤ ꯆꯤꯟꯖꯥꯛ ꯈꯤꯇꯪ ꯍꯥꯞꯆꯔꯨꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯍꯥꯞꯆꯔꯨꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯍꯥꯏꯔꯤꯕ ꯃꯃꯧ ꯅꯨꯄꯤꯁꯦ ꯌꯥꯏꯃꯅꯦ, ꯍꯧꯖꯤꯛꯀꯤ ꯍꯤꯡꯍꯧꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯌꯥꯏꯃꯅꯦꯕ, ꯃꯥꯒꯤ ꯃꯧ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯃꯧ ꯌꯥꯏꯃ ꯑꯣꯏꯕ꯫ ꯑꯗꯩꯗꯨꯗ ꯑꯩꯅ ꯏꯟꯗꯣꯝꯆꯥꯗ ꯄꯩꯁꯥꯁꯦ ꯀꯠꯂꯕ ꯃꯇꯨꯡꯗ ꯃꯥꯒ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯁꯥꯖꯔꯛꯄ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯔꯒ ꯔꯣꯁꯅꯤ ꯂꯩꯈꯤꯗꯕꯗꯨꯅ ꯔꯣꯁꯅꯤ ꯀꯧꯏ, ꯍꯧꯖꯤꯛꯀꯤ ꯂꯩꯍꯧꯔꯤꯕ ꯍꯤꯡꯍꯧꯔꯤꯕꯁꯤꯅ ꯄꯣꯃꯤꯂꯥ ꯀꯧꯋꯦ꯫ ꯑꯗꯣ ꯃꯕꯥꯅꯤꯅ ꯀꯃꯥꯏꯅ ꯇꯤꯟꯅꯔꯛꯄ ꯑꯃꯗꯤ ꯃꯕꯥꯅꯤꯅ ꯆꯠꯃꯤꯟꯅꯕ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯦꯛ ꯑꯃꯈꯛ ꯑꯩꯅ ꯃꯥꯒ ꯎꯅꯖꯔꯒ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛ ꯁꯥꯖꯔꯛꯄꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦꯅ ꯑꯩꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯀꯨꯝꯃꯤꯕ ꯅꯨꯃꯤꯠꯁꯦ 19ꯅꯤꯁꯨ ꯄꯥꯜꯂꯝꯃꯦ꯫ ꯑꯗꯨꯒ ꯂꯥꯡꯕꯟ ꯊꯥꯁꯦ ꯅꯨꯄꯤꯅ ꯂꯧꯕꯨꯛ ꯀꯨꯝꯍꯩꯗꯦ, ꯃꯌꯥꯝꯁꯨ ꯂꯧꯕꯨꯛ ꯀꯨꯝꯍꯩꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯃꯈꯛ ꯑꯣꯏꯔꯝꯃꯦ꯫ ꯃꯌꯥꯝꯅꯁꯨ ꯃꯁꯤꯃ ꯈꯪꯖꯤꯟꯕꯤꯍꯧꯔꯣ, ꯍꯥꯏꯕꯗꯤ ꯏꯆꯥ ꯏꯁꯨ ꯂꯩꯍꯧꯔꯤꯕ ꯄꯨꯝꯅꯃꯛꯅ ꯇꯨꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯅꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯝꯗꯦ꯫ ꯑꯗꯣ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯦ ꯅꯨꯃꯤꯠꯁꯦ 19ꯅꯤꯁꯨ ꯄꯥꯟꯕꯁꯦ, 19ꯅꯤ ꯄꯥꯟꯕ, 4ꯅꯤ ꯄꯥꯟꯕ, ꯑꯗꯨꯒ 18ꯅꯤ ꯄꯥꯟꯕ ꯑꯍꯨꯝꯁꯦ ꯂꯧꯕꯨꯛꯇ ꯀꯨꯝꯕꯁꯦ ꯌꯥꯗꯕ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯂꯥꯡꯕꯟ ꯊꯥꯁꯤꯗꯤ ꯂꯧꯕꯨꯛꯇꯁꯨ ꯀꯨꯝꯃꯣꯏꯗꯕ ꯑꯣꯏꯔꯝꯃꯦ꯫ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯐꯠꯇꯕꯁꯦ ꯁꯨꯃꯥꯏꯅ ꯐꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯅꯔꯛꯄꯁꯦ ꯑꯩꯅ ꯁꯨꯝ ꯇꯥꯔꯛꯄꯗꯒꯤ ꯃꯌꯥꯝꯒꯤꯁꯨ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡꯒꯤꯁꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯍꯧꯅꯕꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦꯅ ꯁꯨꯝ ꯇꯧꯕꯅꯤ ꯃꯌꯥꯝ꯫ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯃꯤꯂꯥꯗꯒꯤ ꯑꯩꯅ ꯁꯣꯔꯥꯠ ꯃꯐꯝꯗ ꯅꯝꯖꯔꯛꯄꯅꯦ꯫ ꯃꯥꯒꯤ ꯃꯁꯥꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯑꯩꯅ ꯁꯨꯝ ꯊꯥꯒꯠꯄꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯗꯅ ꯃꯁꯛꯇꯤ ꯎꯍꯟꯖꯗ꯭ꯔꯦ꯫ ꯑꯗꯣ ꯃꯁꯛ ꯎꯍꯟꯗꯕꯗꯣ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯅ ꯇꯥꯍꯟꯖꯔꯛꯀꯦ, ꯃꯌꯥꯝ ꯇꯥꯕꯤꯌꯨ꯫ ꯃꯌꯥꯝ ꯁꯤꯒꯤ ꯁꯣꯔꯥꯠ ꯇꯧꯗꯧꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯄꯣꯛꯑꯝꯕ ꯏꯃꯥꯁꯤꯅ ꯑꯉꯣꯝꯒꯤ ꯅꯤꯉꯣꯟꯒꯤ ꯃꯆꯥ, ꯑꯗꯨꯒ ꯁꯤꯗ ꯊꯣꯛꯂꯛꯏꯕ ꯏꯟꯗꯣꯝꯆꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯣꯝꯒꯤ ꯄꯤꯕꯥꯒꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦ꯫ ꯄꯤꯕꯥꯒꯤ ꯃꯆꯥꯒ ꯅꯤꯉꯣꯜ ꯃꯆꯥ ꯑꯣꯏꯕ꯫ ꯑꯗ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕ, ꯑꯗꯨꯒꯤ ꯁꯣꯔꯥꯠꯀꯤ ꯁꯨꯝ ꯉꯝꯖꯕ ꯈꯤꯇꯪ ꯁꯣꯔꯥꯠ ꯅꯪꯅꯅꯕ ꯄꯣꯠꯌꯦꯡ ꯈꯤꯇꯪ ꯇꯧꯖꯔꯝꯒꯦꯅ ꯑꯩ ꯄꯣꯠ ꯂꯩꯕ ꯅꯪꯅꯅꯕꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯣ ꯃꯥꯒꯤ ꯏꯟꯗꯣꯝꯆꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯤꯅ ꯂꯧꯕ, ꯑꯗꯣ ꯍꯟꯗꯛ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯕꯖꯔ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ, ꯑꯃꯅ ꯂꯩꯈꯤꯗꯕꯗꯣ ꯑꯃꯅ ꯁꯣꯛꯑꯒ ꯂꯩꯍꯧꯕꯗꯨꯅꯤ꯫ ꯑꯗꯣ ꯁꯣꯛꯑꯒ ꯂꯩꯍꯧꯕꯁꯤꯗꯒꯤ ꯃꯣꯏ ꯑꯅꯤꯅ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯕ, ꯑꯗꯒꯤ ꯑꯃꯗꯤ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯕ ꯀꯃꯥꯏꯅ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯣ ꯑꯩꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗꯒꯤ ꯈꯤꯇꯪ ꯂꯧꯖꯔꯛꯀꯦ꯫ ꯑꯗꯣ ꯄꯣꯃꯤꯂꯥ ꯀꯧꯋꯦꯕ ꯅꯪ ꯃꯃꯤꯡꯁꯦ, ꯄꯣꯃꯤꯂꯥ꯫ ꯑꯗꯣ ꯄꯣꯃꯤꯂꯥꯒ ꯂꯩꯈꯤꯗꯕꯁꯤꯅ ꯔꯣꯁꯅꯤ ꯀꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯁꯣꯔꯣꯛꯀꯤ ꯍꯦꯛ ꯋꯥꯡꯃꯗꯅꯤ, ꯑꯩꯒꯗꯤ ꯑꯗꯨꯝ ꯌꯨꯝꯂꯣꯟꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯣꯃꯤꯂꯥꯁꯤꯒꯤ ꯌꯨꯝꯁꯤꯅ ꯃꯃꯥꯡ ꯊꯪꯕ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯔꯦ, ꯊꯣꯡꯒꯥꯜ ꯑꯃꯅꯤ ꯆꯠꯂꯀꯥꯟꯗ ꯂꯩꯔꯦ꯫ ꯑꯗꯣ ꯄꯣꯃꯤꯂꯥꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏ ꯆꯠꯃꯤꯟꯅꯕ ꯑꯃꯗꯤ ꯂꯩꯃꯤꯟꯅꯔꯝꯕꯒꯤ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯅꯉꯣꯟꯗꯒꯤ ꯍꯪꯖꯒꯦ꯫ ꯑꯗꯣ ꯄꯣꯃꯤꯂꯥ ꯅꯪ ꯈꯨꯝꯃꯛꯑꯣ, ꯀꯩꯅꯣꯒꯤ ꯍꯌꯦꯡꯅꯤ ꯑꯗꯨꯗ ꯅꯕꯥꯅꯤ ꯃꯣꯏꯗ ꯔꯣꯁꯅꯤ ꯍꯣꯏꯗ ꯆꯥꯛ ꯆꯥꯕꯗꯣ ꯀꯃꯥꯏ ꯀꯔꯤ ꯑꯦꯟꯁꯥꯡꯒ ꯆꯥꯔꯛꯏꯅꯣ, ꯀꯃꯥꯏꯅ ꯍꯥꯏꯅꯔꯀꯥꯟꯗ ꯆꯥꯃꯤꯟꯅꯁꯦꯅ ꯀꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯆꯥꯔꯨꯕꯅꯣ ꯈꯣꯠꯂꯨꯕꯅꯣ? ꯃꯥꯒ ꯑꯩꯒ ꯍꯥꯟꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯁꯦꯕꯥꯔꯤ ꯆꯠꯂꯦꯕ꯫
ꯅꯪꯁꯨ ꯆꯠꯂꯤꯔꯣ ꯁꯦꯕꯥꯗꯤ ꯆꯠ ꯄꯨꯟ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯄꯨꯟ ꯆꯠꯃꯤꯟꯅꯗꯣꯏꯕ ꯄꯨꯟ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯕ ꯑꯣ ꯃꯤ ꯑꯇꯣꯞꯄꯒꯁꯨ ꯁꯨꯝ ꯍꯥꯏꯔꯛꯄ ꯆꯠꯄ ꯑꯣ ꯑꯗ ꯊꯕꯛꯁꯦ ꯈꯔ ꯂꯩꯇꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯈꯔ ꯆꯤꯜꯂꯤ ꯃꯥꯅꯤ ꯃꯥꯁꯨ ꯈꯔ ꯍꯥꯟꯅ ꯆꯠꯂꯝꯕꯗꯣ ꯆꯠꯇ꯭ꯔꯦ ꯏꯕꯥꯅꯤꯁꯦ ꯎꯝ ꯊꯕꯛ ꯈꯔ ꯍꯥꯏꯔꯛꯅꯕ ꯇꯧꯗꯅꯅ ꯎꯝ ꯍꯥꯏꯕ ꯑꯩꯅ ꯎꯝ ꯑꯗ ꯑꯩ ꯊꯕꯛ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯊꯕꯛ ꯂꯩ ꯎꯝ ꯑꯗꯨ ꯆꯠꯂꯨꯔꯒ ꯏꯕꯥꯅꯤꯒꯤ ꯊꯕꯛ ꯂꯩꯔꯅꯤ ꯎꯝ ꯍꯥꯏꯌꯦꯕ ꯑꯗꯣ ꯕꯥꯃꯣꯟꯒꯤ ꯑꯣꯏꯅꯅꯦ ꯀꯟꯇꯦꯛ ꯉꯥꯡꯅꯔ ꯇꯧꯕ꯭ꯔꯣ ꯅꯣꯏꯁꯦ ꯕꯥꯃꯣꯟꯗꯨꯒꯤ ꯔꯤꯖꯥꯕ ꯑꯣꯏꯅ ꯃꯣꯏꯒꯤ ꯍꯦꯛ ꯎꯁꯣꯞ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯏꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯗꯨꯝ ꯃꯤ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯆꯠꯄ ꯃꯇꯝꯗ ꯅꯣꯏꯅ ꯊꯕꯛꯇꯣ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯊꯔꯣꯏ ꯈꯨꯟꯕ ꯑꯣꯏꯅ ꯂꯩꯔꯦꯗꯣ ꯃꯥꯅꯁꯨ ꯑꯩꯒ ꯕꯥꯃꯣꯟ ꯄꯨꯖꯥꯔꯤꯁꯤꯡꯗ ꯍꯥꯏꯕ ꯑꯗꯨꯗ ꯕꯥꯃꯣꯟꯁꯤꯡꯗꯨꯅ ꯅꯣꯏ ꯊꯕꯛ ꯂꯩꯔꯦ ꯀꯩꯅꯣ ꯄꯔꯦꯡ ꯂꯩꯔꯦ ꯅꯣꯏ ꯊꯔꯣꯏꯗꯨ ꯑꯗꯨꯝ ꯆꯔꯥ ꯑꯃ ꯆꯥꯒꯦꯅꯦ ꯍꯥꯏꯔꯛꯄ ꯑꯗ ꯇꯥꯡ 12ꯗ ꯊꯕꯛꯁꯤ ꯂꯩꯌꯦꯕ ꯑꯗ ꯇꯥꯡ 12ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯠꯁꯦ ꯊꯔꯣꯏꯗꯣ ꯏꯕꯥꯅꯤ ꯈꯨꯟꯃꯤꯟꯅꯔꯨꯔꯒ ꯄꯨꯕꯤꯔꯁꯤ ꯃꯣꯏꯒꯤ ꯍꯥꯏꯕ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯇꯥꯡ ꯀꯩꯅꯣꯁꯤꯗ ꯃꯣꯏ 12ꯁꯤꯗ ꯄꯨꯒꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯇꯥꯡ 10ꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯑꯣꯏꯅ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯥꯅꯁꯨ ꯄꯥꯎꯁꯦ ꯊꯕꯛꯁꯤ ꯂꯩ ꯁꯨꯃꯥꯏꯅ ꯇꯥꯡ 12ꯗ ꯂꯩꯅ ꯇꯥꯡ 10ꯁꯤꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯏꯕꯥꯅꯤꯗꯣ ꯊꯔꯣꯏꯁꯨ ꯄꯨꯕꯤꯔꯁꯤ ꯑꯗꯨꯒ ꯇꯥꯡ 12ꯁꯤꯗ ꯏꯕꯥꯅꯤ ꯊꯤꯟꯕꯤꯔꯨꯔꯁꯤ ꯄꯨꯡ 2ꯗ ꯑꯗ 12ꯒꯤ ꯄꯨꯡ 1ꯐꯥꯎꯁꯦ ꯊꯔꯣꯏ ꯈꯨꯜꯂꯒ 2:30 ꯁ꯭ꯋꯥꯏꯗ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯊꯤꯟ ꯆꯠꯇꯣꯏꯅꯦꯕ ꯏꯟꯖꯥꯡꯁꯨ ꯁꯦꯝꯃꯨꯗꯣꯏꯕ ꯏꯟꯖꯥꯡ ꯃꯣꯏꯅ ꯁꯦꯝꯃꯣ ꯍꯥꯏꯔꯒꯅ ꯁꯦꯝꯃꯁꯤ ꯁꯦꯝꯃꯅꯨ ꯍꯥꯏꯔꯒana ꯇꯥꯡ 12ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯊꯣꯛꯂꯛꯑꯦꯗꯅ ꯑꯗꯨ ꯃꯥꯁꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯥꯁꯤ ꯉꯁꯥꯏꯒꯤ ꯊꯔꯣꯏ ꯎꯅꯔꯔꯣꯏ ꯍꯥꯏꯕꯩ ꯃꯇꯥꯒꯨꯝꯅꯅꯦꯕ ꯃꯥꯅ ꯑꯌꯨꯛ ꯉꯥꯛꯁꯤꯗ ꯂꯥꯛꯏꯁꯦ ꯑꯗꯩ ꯃꯥꯅ ꯑꯊꯦꯡꯕ ꯌꯥꯆꯪꯉꯛꯄ ꯃꯅꯤ ꯑꯔꯣꯏꯕ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟ ꯀꯥ ꯁꯠꯇꯔ ꯃꯈꯣꯡ ꯑꯁ꯭ꯋꯥꯏꯗꯒꯤ ꯍꯟꯈ꯭ꯔꯦꯕ ꯑꯗꯣ ꯃꯥꯁꯦ ꯂꯥꯛꯑꯝꯃꯤ ꯅꯪ ꯊꯦꯡꯅꯍꯧꯗ꯭ꯔꯥ ꯍꯥꯏꯌꯦ ꯃꯝꯃꯕꯅꯦ ꯃꯤ ꯆꯥꯛ ꯊꯣꯡꯅꯔꯕꯅꯦ ꯗꯨꯀꯥꯟꯗꯗꯤ ꯑꯗ ꯊꯦꯡꯅꯍꯧꯗ꯭ꯔꯦꯅꯦ ꯍꯥꯏꯔꯦ ꯑꯩꯅ ꯑꯃꯨꯛ ꯐꯣꯟꯁꯦ ꯇꯧꯔꯦꯕ ꯊꯦꯡꯅꯗ꯭ꯔꯕꯅꯤꯅ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯝꯕ꯭ꯔꯣ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ ꯑꯩꯁꯦ ꯑꯃꯨꯛ ꯏꯆꯥꯈꯩꯅ ꯌꯦꯟ ꯊꯣꯡꯕ ꯆꯥꯒꯦꯅ ꯍꯥꯏꯕꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯊꯣꯡꯕꯤꯗꯦ ꯊꯣꯡꯉꯝꯗꯦꯅ ꯏꯁꯧ ꯂꯥꯡꯉꯅꯤꯅ ꯊꯣꯡꯕ ꯑꯃꯨꯛ ꯆꯠꯂꯦ ꯅꯪ ꯅꯅꯥꯛꯇꯗꯤ ꯌꯧꯔꯝꯗ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦꯕ ꯔꯣꯁꯅꯤ ꯍꯣꯏꯒꯤ ꯃꯆꯥꯅꯅꯦꯕ ꯆꯥꯅꯤꯡꯉꯤꯁꯦ ꯌꯦꯟꯁꯦ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯊꯣꯡꯉꯝꯃꯣ ꯍꯥꯏꯕꯖꯥꯠꯅꯦ ꯃꯥꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯅꯤꯡꯃꯟꯈꯤꯗꯅꯅꯦ ꯏꯟꯖꯥꯡꯗꯣ ꯊꯣꯡꯉꯝꯗꯅ ꯂꯥꯛꯄꯗꯣ ꯑꯃꯨꯛꯀ ꯏꯁꯧ ꯂꯥꯡꯉꯅꯤꯅ ꯑꯩ ꯅꯥꯛ ꯌꯧꯔꯝꯗꯅ ꯌꯧꯔꯝꯗ ꯈꯤꯇꯪꯗꯨꯗꯅꯦ ꯑꯩ ꯆꯥꯛꯁꯪ ꯆꯪꯉꯝꯗꯕꯤꯗ ꯃꯥ ꯍꯟꯈꯔꯦꯕ ꯑꯗꯩꯗ ꯑꯩꯅ ꯍꯥꯏ ꯑꯗꯨꯗꯤ ꯅꯪ ꯆꯥꯛ ꯃꯥꯅ ꯐꯣꯟ ꯇꯧꯔꯛ ꯏꯕꯥꯅꯤ ꯑꯩꯅ ꯐꯣꯟ ꯇꯧꯔꯦ ꯅꯪ ꯂꯥꯛꯑꯝꯕ꯭ꯔꯥꯅ ꯑꯩꯅ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯅꯪ ꯌꯨꯝꯗ ꯆꯪꯉꯝ ꯌꯥꯗ꯭ꯔꯥ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯗꯥꯅ ꯏꯟꯖꯥꯡꯗꯣ ꯊꯣꯡꯗꯦꯅ ꯏꯁꯧ ꯂꯥꯡꯉꯅꯤꯅ ꯑꯩ ꯅꯪ ꯅꯥꯛ ꯌꯧꯔꯝꯗꯅ ꯆꯪꯉꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯗꯨꯗꯤ ꯅꯪ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯆꯥꯗ꯭ꯔꯤ ꯑꯩꯁꯨ ꯑꯩ ꯅꯨꯄꯥꯗꯣ ꯏꯁꯧ ꯂꯥꯡꯕꯗ ꯃꯃꯥꯏꯗꯣ ꯁꯨꯝ ꯌꯦꯡꯅꯤꯡꯗꯗꯅ ꯆꯥꯛꯀ ꯆꯥꯈꯤꯔꯣꯏꯅ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯏꯆꯥꯅꯨꯄꯤ ꯊꯣꯡ ꯂꯣꯏꯔꯦ ꯁꯤꯅꯦꯕ ꯑꯗꯨ ꯃꯣꯏꯗꯤ ꯌꯦꯟ ꯊꯣꯡꯗꯣꯏꯅꯤ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯁꯨ ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯃꯥꯒꯤ ꯌꯦꯟ ꯊꯣꯡꯕꯗꯣ ꯆꯥꯃꯤꯟꯅꯕ ꯆꯠꯂꯦ ꯄꯨꯡ 9:30 ꯇꯥꯔꯦꯕ 9:30 ꯇꯥꯔꯦꯕ ꯅꯣꯡꯉꯥꯜꯂꯒ ꯊꯔꯣꯏ ꯈꯨꯟ ꯆꯠꯇꯣꯏꯅꯤꯅ ꯏꯕꯥꯅꯤꯁꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯣꯏꯗ ꯆꯥꯛꯁꯦ ꯆꯥꯔꯒ ꯅꯨꯡꯗꯥꯡꯗꯨꯗ ꯆꯥꯃꯤꯟꯅꯔꯤꯅꯦꯕ ꯑꯩꯅ ꯀ꯭ꯋꯥꯁꯨ ꯂꯩꯔ ꯄꯨꯔꯦ ꯆꯥꯇꯣꯛꯑ ꯀ꯭ꯋꯥ ꯃꯔꯤ ꯆꯥꯅꯕ ꯄꯨꯔꯦ ꯑꯗꯒꯤ ꯆꯥꯛꯇꯣ ꯆꯥꯅꯕꯅꯤꯅ ꯑꯗꯒꯤ ꯏꯕꯥꯅꯤꯁꯦ ꯆꯥꯕ ꯍꯧꯔꯛꯄꯗ ꯃꯥ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯦ ꯑꯩꯅ ꯀꯩꯅꯣ ꯅꯪꯕꯨ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ ꯑꯩ ꯆꯥꯛ ꯍꯨꯛꯀꯗꯧꯕ ꯇꯜꯂꯦ ꯅꯪꯁꯤꯗꯤ ꯆꯥꯃꯤꯟꯅꯕꯗꯨꯗ ꯁꯨꯝ ꯌꯦꯡꯉꯛꯏꯕ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯥꯏꯌꯦ ꯆꯦ ꯄꯨꯝꯅꯥ ꯅꯪꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯛꯑꯦꯕ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯑꯩꯅ ꯉꯁꯥꯏꯗꯩ ꯅꯉꯣꯟꯗ ꯌꯦꯡꯉꯤꯁꯤꯗꯤ ꯅꯪꯁꯨ ꯌꯥꯝ ꯐꯖꯩꯅ ꯉꯁꯤꯗꯤꯅ ꯐꯖꯅ ꯎꯅꯔꯦꯕ ꯅꯕꯥꯅꯤꯁꯦꯏꯕꯥꯅꯤꯁꯦ ꯆꯥꯛ ꯆꯥꯔꯦ ꯅꯣꯛꯇꯅ ꯆꯥꯔꯦꯕꯀꯣ ꯑꯗꯨꯒ ꯂꯣꯏꯔꯦ ꯈꯨꯂꯥꯝ ꯇꯣꯛꯑꯦ ꯑꯗꯒꯤ ꯈꯨꯂꯥꯝ ꯇꯣꯛꯁꯦ ꯏꯕꯥꯅꯤꯁꯦ ꯄꯨꯡꯁꯦ ꯊꯦꯡꯉꯦ ꯍꯥꯏꯕꯁꯦ ꯀꯥꯎꯅꯈ꯭ꯔꯦꯕ ꯋꯥꯔꯤꯗ ꯁꯨꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯊꯤꯟꯕꯤꯔꯛꯑꯦꯕ ꯃꯥꯅ ꯊꯤꯜꯂꯛꯑꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯉꯍꯥꯟ ꯃꯃꯥꯡꯗ ꯈꯨꯜꯂꯨꯕꯒꯤ ꯊꯔꯣꯏꯁꯦ ꯂꯩꯔꯝꯃꯦꯕ ꯃꯉꯣꯟꯗ ꯍꯌꯦꯡꯗꯤ ꯌꯣꯛꯁꯜꯂ ꯊꯝꯃꯦꯕ ꯆꯦ ꯍꯌꯦꯡꯗꯤ ꯊꯔꯣꯏ ꯈꯨꯜꯂꯒ
ꯊꯔꯣꯏ ꯊꯣꯡꯉꯒ ꯆꯥꯔꯒ ꯆꯠꯂꯁꯤ ꯆꯥꯛꯁꯤ ꯃꯣꯏꯗ ꯍꯥꯞꯄꯒꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗ ꯍꯣꯏ ꯍꯥꯏꯔꯦ ꯑꯩꯅ ꯍꯣꯏ ꯊꯔꯣꯏꯗꯨꯗꯤ ꯅꯪ ꯃꯅꯤꯡ ꯀꯛꯊꯠꯂꯨꯔꯣ ꯍꯥꯏꯔꯦ ꯑꯩ ꯅꯨꯡꯗꯥꯡꯗꯨꯗ ꯑꯩ ꯊꯤꯜꯂꯛꯑꯒ ꯍꯟꯈ꯭ꯔꯒ ꯃꯥ ꯊꯔꯣꯏ ꯀꯛꯇꯣꯏꯅꯦꯕ ꯊꯦꯡꯉꯕꯗꯣ ꯊꯦꯡꯉꯕꯗ ꯃꯥ ꯊꯔꯣꯏ ꯀꯛꯑꯦ ꯑꯗꯒꯤꯗꯤ ꯅꯨꯄꯤꯗꯤ ꯌꯥꯝ ꯊꯣꯛꯑꯦꯕ ꯃꯥꯁꯦ ꯃꯥ ꯅꯨꯄꯤ ꯌꯥꯝ ꯊꯣꯛꯄ ꯑꯗꯒꯤ ꯌꯥꯝ ꯊꯣꯛꯑꯦ ꯁꯨꯕꯗ ꯅꯨꯄꯤ ꯌꯥꯝ ꯇꯟꯗꯕ ꯊꯧꯅꯥ ꯐꯕ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥ ꯑꯩꯒꯤ ꯏꯈꯥ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯇꯧꯋꯦ ꯑꯩꯈꯣꯏꯗ ꯀꯩ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯁ ꯃꯆꯥ ꯑꯅꯤꯁꯦ ꯁꯥꯏꯀꯜ ꯀꯦꯔꯤꯌꯥꯔꯁꯦ ꯑꯅꯤꯁꯦ ꯍꯥꯞꯆꯜꯂꯦꯗꯅ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯊꯧꯔꯒꯅ ꯃꯥ ꯁ꯭ꯀꯨꯜ ꯊꯤꯜꯂꯝꯃꯤꯁꯦ ꯃꯆꯥꯁꯦ ꯔꯦꯡ 1ꯒ ꯇꯥꯏꯁꯦ ꯂꯣꯏ ꯐꯩꯁꯦ ꯃꯆꯥ ꯂꯥꯏꯔꯤꯛ ꯐꯩꯕ ꯂꯥꯏꯔꯤꯛ ꯐꯩꯕ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯊꯔꯣꯏꯗꯣ ꯃꯥꯅ ꯀꯛꯊꯠꯂꯒ ꯅꯣꯡꯉꯥꯜꯂꯒ ꯊꯣꯡꯉꯦꯗꯅ ꯊꯣꯡꯉꯒ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯃꯣꯏꯗ ꯆꯥꯛ ꯆꯥꯔꯒ ꯆꯠꯇꯣꯏꯅꯤꯅ ꯑꯩꯒꯤ ꯐꯤꯔꯣꯟꯗꯣ ꯄꯨꯔꯒ ꯃꯣꯏꯗ ꯑꯣꯏꯅ ꯆꯠꯂꯦꯕ ꯑꯗꯨ ꯃꯥꯅ ꯊꯔꯣꯏꯁꯦ ꯏꯕꯥꯅꯤ ꯆꯥꯔꯦ ꯅꯨꯃꯤꯠꯇꯨꯃ ꯆꯥꯛꯁꯦ ꯆꯥꯔꯦ ꯊꯣꯡꯉꯒ ꯑꯌꯨꯛꯇ ꯆꯥꯃꯤꯟꯅꯔꯦ ꯆꯥꯃꯤꯟꯅꯕꯗꯨꯁꯨ ꯃꯥꯁꯤ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯐꯖꯊꯣꯛꯏꯅꯦꯕ ꯎꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯁꯦ ꯑꯩꯅ ꯑꯁꯦꯡꯒꯩꯅ ꯅꯪ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉꯦꯀꯣ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯌꯦꯡꯅ ꯆꯥꯅꯤꯡꯉꯥꯏꯗ ꯃꯇꯝꯁꯤꯁꯨ ꯍꯧꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯩꯅ ꯑꯗꯨ ꯏꯕꯥꯅꯤꯁꯦ ꯅꯣꯛꯇꯅ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯊꯔꯣꯏ ꯑꯗꯨ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯀ꯭ꯋꯥ ꯂꯩꯌꯦ ꯃꯥꯅ ꯑꯃꯨꯛꯀ ꯑꯩꯅ ꯉꯔꯥꯡ ꯂꯩꯕꯅꯤꯅ ꯀ꯭ꯋꯥ ꯂꯩꯌꯦ ꯉꯁꯤꯅ ꯃꯥꯅ ꯑꯃꯨꯛ ꯂꯩꯔꯤꯕ ꯑꯌꯨꯛꯇꯨꯗ ꯑꯗꯩ ꯀꯣꯡꯀ꯭ꯋꯥꯁꯨ ꯃꯣꯏꯒꯤ ꯌꯣꯜꯂꯤꯗꯅ ꯌꯣꯟꯕꯅꯤꯅ ꯀꯣꯡꯀ꯭ꯋꯥꯁꯨ ꯄꯨꯔꯦ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯊꯣꯛꯄ ꯍꯧꯔꯦ ꯑꯩꯅ ꯏꯕꯥꯅꯤꯅ ꯊꯣꯛꯄ ꯍꯧꯔꯛꯄꯗ ꯈꯔ ꯆꯠꯂꯛꯄꯗ ꯅꯣꯡꯁꯦ ꯃꯀꯨꯞ ꯇꯥꯕꯗꯤ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯃꯝꯁꯤꯜꯂꯛꯄꯗꯣ ꯅꯣꯏ ꯊꯣꯛꯄ ꯍꯥꯏꯁꯦ ꯈꯔ ꯆꯠꯂꯛꯑꯕꯅꯦꯕ ꯑꯗꯩꯗꯤ ꯏꯕꯥꯅꯤꯁꯤꯅ ꯑꯩꯈꯣꯏꯅꯦ ꯅꯣꯡꯁꯤꯁꯦ ꯅꯣꯡ ꯃꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯈ꯭ꯔꯦꯕ ꯃꯝꯃꯤꯗꯣ ꯄꯨꯔꯥ ꯀꯥꯎꯈ꯭ꯔꯦꯕ ꯃꯝꯁꯤꯜꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯦ ꯀꯤꯕꯁꯨ ꯂꯩꯇ꯭ꯔꯦꯕ ꯑꯗꯒꯤ ꯅꯣꯡ ꯁꯨꯝ ꯇꯥꯔꯛꯄꯗ ꯅꯨꯡꯁꯤꯠ ꯈꯔ ꯌꯥꯎꯔꯛꯄꯗꯣ ꯁꯕꯜ ꯂꯩꯀꯥꯏꯒꯤ ML ꯏꯟꯗ꯭ꯔꯖꯤꯠꯅ ꯁꯦꯝꯕ ꯋꯦꯇꯤꯡ ꯁꯦꯠꯇꯣ ꯑꯗꯨꯗ ꯏꯕꯥꯅꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯤꯠꯇꯣ ꯐꯅꯕ ꯆꯪꯁꯤꯜꯂꯦ ꯑꯗꯨ ꯃꯊꯛꯇ ꯑꯩꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯀꯤꯕꯁꯨ ꯐꯥꯎꯗ꯭ꯔꯦꯕ ꯅꯁꯥꯗ ꯀꯩꯝ ꯈꯪꯗ꯭ꯔꯦꯕ ꯐꯤꯔꯣꯟꯁꯦ ꯑꯩꯅ ꯐꯤꯔꯣꯟ ꯁꯦꯠꯆꯟꯕ ꯑꯃ ꯍꯧꯔꯦꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏ ꯊꯔꯣꯏ ꯈꯨꯟꯕꯩ ꯐꯤ ꯍꯣꯡꯇꯣꯛꯏꯔꯣ ꯐꯤꯔꯣꯟ ꯇꯣꯛꯏꯅꯦ ꯐꯤꯔꯣꯟ ꯈꯨꯟꯕꯒꯤ ꯊꯔꯣꯏ ꯈꯨꯟꯕꯒꯤ ꯐꯤꯔꯣꯟꯁꯦ ꯍꯣꯡꯇꯣꯛꯏꯅꯦꯕ ꯃꯥꯗꯤ ꯁꯦꯠꯂꯒ ꯂꯥꯛꯑꯦꯕ ꯃꯊꯛꯇ ꯐꯅꯦꯛ ꯁꯦꯠꯆꯜꯂꯒ ꯃꯥꯗꯤ ꯑꯗꯨꯝ ꯈꯪꯗ꯭ꯔꯦꯅ ꯑꯗꯨ ꯃꯥꯅ ꯑꯁ ꯀ꯭ꯋꯥ ꯑꯗꯨꯝ ꯆꯥꯁꯤꯅꯦ ꯍꯥꯏꯕ ꯑꯗꯩ ꯅꯪ ꯇꯞꯄꯛꯑꯣ ꯀꯣꯡꯀ꯭ꯋꯥꯗꯣ ꯅꯨꯡꯁꯤꯠꯀ ꯁꯤꯠꯄꯁꯤꯗ ꯈꯔ ꯏꯪꯒꯦꯁꯨ ꯇꯧꯏ ꯑꯗ ꯈꯔ ꯁꯥꯒꯠꯅꯕꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯀ꯭ꯋꯥ ꯇꯞꯄꯦ ꯑꯗ ꯑꯩꯅ ꯑꯩꯗꯤ ꯈꯨꯠꯁꯦ ꯁꯪꯗ꯭ꯔꯦꯍꯦ ꯐꯤꯔꯣꯟ ꯈꯨꯠ ꯁꯥꯁꯦ ꯀꯤꯁꯜꯂꯤꯉꯩꯗ ꯅꯪ ꯑꯣꯏꯅ ꯏꯜꯂꯛꯑꯣ ꯃꯆꯦꯒꯤꯅꯤꯅ ꯃꯅꯥꯎꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯦ ꯍꯥꯏꯕ ꯑꯩꯅ ꯃꯥꯁꯦ ꯏꯕꯥꯅꯤꯁꯦ ꯅꯣꯛꯇꯅ ꯏꯜꯂꯛꯑꯦ ꯑꯩꯁꯦ ꯈꯨꯠ ꯀꯟ ꯀꯤꯔꯦ ꯑꯗꯩ ꯏꯕꯥꯅꯤꯁꯦ ꯅꯣꯡꯁꯦ ꯈꯔ ꯍꯥꯡꯉꯛꯑꯦ ꯄꯥꯔꯛꯑꯦ ꯀꯨꯝꯕ ꯆꯠꯂꯦ ꯏꯕꯥꯅꯤꯁꯦ ꯂꯝꯕꯤ ꯆꯪꯁꯜꯂꯦ ꯑꯗꯣ ꯀꯥꯆꯤꯟ ꯑꯣꯏꯕ꯭ꯔꯣ ꯀꯩꯅꯣꯒꯤ ꯁꯥꯕꯜ ꯂꯩꯀꯥꯏ ꯀꯥꯆꯤꯟ ꯑꯁꯨꯝ ꯄꯥꯡꯒꯟꯒ ꯇꯥꯏꯅꯕꯩꯗꯣ ꯑꯗꯣꯝꯒꯤ ꯀꯥꯆꯤꯟꯗꯨꯗ ꯑꯣꯏꯔꯤꯅꯦꯕ ꯃꯐꯝꯁꯦ ꯑꯗꯣ ꯂꯥꯏꯐꯝ ꯃꯃꯥꯡꯗꯁꯨ ꯂꯥꯏꯐꯝꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯏꯔꯒ ꯏꯕꯥꯅꯤꯁꯦ ꯂꯥꯏꯐꯝꯅꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯈꯜꯂꯨꯗ꯭ꯔꯦ ꯂꯥꯏꯐꯝꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯉꯥꯛꯇꯪꯗꯨꯗ ꯑꯗꯨ ꯃꯐꯝ ꯆꯪꯁꯤꯜꯂꯨꯔꯦ ꯑꯗꯨꯝ ꯆꯪꯁꯤꯜꯂꯤꯅꯦꯕ ꯑꯩꯈꯣꯏꯅ ꯔꯥꯎꯟ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯊꯝꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯕ ꯊꯦꯡꯅꯕꯁꯦ ꯃꯅꯨꯡꯗꯤ ꯆꯪꯁꯤꯟꯗ꯭ꯔꯦꯕ ꯍꯥꯕꯨꯡ ꯑꯣꯏꯅ ꯅꯥꯄꯤꯅ ꯇꯧꯔ ꯂꯩꯕ ꯃꯐꯝꯗꯣ ꯍꯣꯏ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯒ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯅꯥꯛꯇꯗꯤ ꯆꯪꯉꯤ ꯑꯗꯨ ꯃꯅꯨꯡꯗꯗꯤ ꯆꯪꯁꯤꯜꯂꯨꯗꯕ ꯃꯐꯝꯗꯨꯗꯤ ꯆꯪꯁꯤꯜꯂꯨꯕꯗꯤ ꯅꯠꯇꯦꯕ ꯃꯌꯥꯝꯒꯤ ꯆꯪꯅꯗꯕ ꯃꯐꯝ ꯑꯃꯅꯦꯗꯤ ꯈꯪꯉꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯥꯎꯍꯜꯂꯦꯕ ꯋꯥꯈꯜꯗ ꯁꯨꯝ ꯀꯥꯎꯍꯜꯂꯦ ꯃꯅꯥꯛ ꯅꯛꯁꯜꯂꯨꯏꯗꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯐꯤꯔꯣꯜꯁꯨ ꯍꯣꯡꯇꯣꯛꯑꯒ ꯆꯠꯄ ꯍꯧꯔꯦꯗꯅ ꯑꯩꯈꯣꯏꯅ ꯀꯨꯝꯒꯗꯕ ꯖꯒꯥꯗꯨ ꯌꯧꯔꯦꯕ ꯑꯗꯨꯒꯅꯦ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯆꯦ ꯑꯩꯁꯦ ꯈꯣꯡ ꯄꯨꯜꯍꯧꯗ꯭ꯔꯦ ꯈꯣꯡ ꯈꯨꯠꯁꯦ ꯄꯨꯟꯁꯤꯟꯗ꯭ꯔꯒꯗꯤ ꯀꯩꯀꯩ ꯍꯣꯔꯦꯟ ꯆꯤꯛ ꯈꯣꯠꯇꯧꯔꯦ ꯇꯜꯂꯦꯅꯅꯦ ꯃꯥꯅ ꯑꯃꯨꯛ ꯄꯨꯟꯕ ꯍꯣꯠꯅꯉꯩꯗ ꯀ꯭ꯋꯥ ꯇꯞꯄꯛꯑꯣ ꯍꯥꯏꯕ ꯑꯗ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯏꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯅꯪ ꯏꯜꯂꯝꯃꯟ ꯈꯨꯝꯃꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯅꯕꯥꯅꯤ ꯏꯟꯅꯔꯤꯕ ꯑꯃꯅ ꯑꯃꯨꯛ ꯏꯟꯅꯔꯦꯀꯣ ꯀ꯭ꯋꯥꯁꯦ ꯑꯩꯅ ꯑꯃꯨꯛ ꯏꯜꯂꯦꯀꯣ ꯑꯗꯩ ꯑꯩꯁꯨ ꯂꯧ ꯀꯨꯝꯃꯝꯗꯥꯏꯗ ꯂꯥꯏ ꯁꯣꯜꯂꯦꯀꯣ ꯂꯩꯕ ꯏꯃꯥ ꯏꯕꯦꯝꯃ ꯈꯨꯜꯂꯧ ꯄꯥꯜꯍꯧꯗꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯉꯥꯛꯄꯤꯌꯨ ꯑꯄꯪꯕ ꯇꯥꯏꯕ ꯃꯤ ꯑꯣꯏꯕꯅ ꯆꯠꯅ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯟꯖꯕ ꯅꯠꯇꯦ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨꯅꯅꯦ ꯍꯥꯏꯔ ꯀꯨꯝꯃꯦꯕ ꯃꯥꯗꯤ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯐꯠꯂꯥꯎ ꯆꯣꯡꯊꯈ꯭ꯔꯦꯕ ꯃꯥ ꯍꯥꯟꯅ ꯅꯪ ꯈꯣꯏꯔꯝꯃꯤꯉꯩꯗꯨꯗ ꯃꯥ ꯍꯥꯟꯅ ꯆꯣꯡꯊꯈ꯭ꯔꯦꯕ ꯆꯣꯡꯗꯦ ꯀ꯭ꯋꯥꯁꯦ ꯑꯩꯅ ꯏꯟꯕꯤꯔꯦ ꯑꯩ ꯁꯛꯇꯤ ꯂꯥꯏꯁꯣꯟ ꯂꯣꯏꯔꯒ ꯀ꯭ꯋꯥ ꯆꯥꯔꯒꯦꯅ ꯑꯩꯅ ꯑꯩꯒꯤ ꯈꯥꯎꯗꯤ ꯌꯦꯞꯁꯜꯂ ꯊꯝꯃꯦꯕ ꯑꯗ ꯀꯨꯝꯊꯔꯒ ꯑꯩꯁꯦ ꯆꯥꯔꯦ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯦꯕꯀꯣ ꯈꯤꯇꯪ ꯈꯨꯟꯕ ꯍꯧꯔꯛꯑꯦ ꯑꯗꯒꯤꯗꯤ ꯏꯕꯥꯅꯤꯁꯤ
mana zaman minar badaki kan kana ba pot na te pata tauri ba thau dok to kun ba ro ba kha ga khon minar mi ba ne khon minar me sum khai dok na ga lap thok na ri ba kha lap thok na ba ho de ha ti nak chin na ram ba te ki kha ga lak thore ade ai ba khan sidan mu iban ai ma awang mamang cha khalaga ibani se awang olaga pulap la ibane ba aduga man awang ola tum la aure dana ai nong pulap chatlaga ne chong khalaga ngasai ki makharom dagi ola lak toine ba mai je ibani thengai na bai na makharom de ma awang de ma tawraga namai de onjan na ri onjan la ine ba adagi kha aduga na khong ba tum haure ko hauba sida aina khong ju khong bani na mai je makhawalaga la ambatu aina khongkap te thole thuna kanjal laga mai manak tam na changjang ge taw ne ba changjang ba horop da ngasai gi khitang hang ba jaga napi di napi am hau ba ne ba khitang hang ba jaga am ti leiram me ba lo pan da bra ding pan de am pan de lo pan ba ya ba ma phan na te ba jahi ka ran palak tram ne ba lam hang wale ba machi jaga tharoi taram dong mali ne na hai pe tang chwa na maram ba ne ma ba je te am theng na re ba jom nap len ma ba to nap chan na rob ne ba ne khitang ngai ra ba ne ma gi jaga je chang ba ya te hai ba mo ong de ko khitang ma ro ba do wa khan do adu theng na da na tharoi je am kun ka la khoi khut yes na oi da ka amani ha pa ga amu thoroi ji sing chaw de je le ba jem da ma le ho ne ba adu gi ma bu du da ngasai gi mangal ama gi lai che te lai bak che blok pa ki thok na ba nga le ba le bak che khai wai ta ai na ne kut isa di kul la ka ngak tang ki tang hai ga la ka kai no khungan ji bu kai no ne na hai ba adu matung da di kun na ne khong je gara mai sing dong na ching lok to ba ai di ma hai phe yang ma ga tum chwa na amu luk thara ga lai ba ne ba sai luk thara ga hai ga lama ga khong ji ni aga tharoi khara dum ma na bo na ge to ba da ne ma di mangan tu ta gram ne ba adu ai ma ta bo nang non dari mi na udre ba hana kitang nak chu nak san na re ba na ban kitang phawi da pe en khalaga ai je mu sman luk tha ba ne adu ki luk tha ga lei ringai lei bu da ai he luk tha pa ga ma dum ta ra ma ni ba nong da ta gram ne ba adu ga ai na khong jin ni adu khu chiju ising yor pa kan da di ko khugi khutki pambom maru hai ta re pambom size da ne maru maya je de ta force amana ne ta na thoma eba aduga khutse mathan da pa la hai ga la eba mathan da hai ga char eba khogi khutse khogi mai jing bai khap mai jing bai da mai adu thoma ga hai ga la pa ne khutse adagi aina kanano na law da ne kanano su la aina law ja re na than da law ja ram ne khang boi gari boi bo ai bo thok mu ju ki ge re to ko khong bo ju ki ma taw tu bo hai isa je khang indi il e ba ko kai nom ni khang ni kani ni khang di il e ba ado khoi bakta yum je ni e kai no aina khan ba da ko ishor gi ma pham ni na nang chang ba ya de lauri da ka khal lo hai ba lauri ji ising thumli ti taw ra ga lauri ti lai ba ama kha lauri ma ya da ne ba in taw ri sina ibani bi se lauri ma ya de ora oi ni ne ba de ko ibani chang chan na to ro ba ne ta nga ra ba ne ba nang chang ba ya de ko hai bi mo ong da nang kal hodori mi na nang ma hing hodori ne sang hel handri ne ba ado ai gyan mang brai de ai di mang ho de ba gyan ti mang de lai ji phajan khoi ra ma kom dari nang di adu ga ai bi ibani sokmi na ra di kana na ma chap man na ra ni theng ne ro di ibani khang ro hai ba ma ta gu na ne ai ji gyan di mang dre adu ga ai na kari ma taw ra ngo ki ba ji bo na ai na ma ga ai ga le mi na ra ge ta changjan lu ba changjan ba ne ba ko le pa yeng ba da ai na ma ji ka dai de le ge ai ji bo ta di ya asyang ki re le mi na ro ge ne yang kharak pa ta ma ji lai ram dre ba ade ai na poi ni yeng ba da u dre ba nang na ai tum da lo lok pak ta ne adu chaw ro pha lok pak tu de than da le pam bu u da ji he na mu ke na ki ga re hoi ade ai na hai ai na khal as kadai da bu chat li ba no ma na ai chu ka ta ka rom da na kan ta chu cha sil au ka ji la chu hai ram de asu tam thi ra ba khong khak pa la ba kan ga se ma na kadai da no ai bu ka rom de ne khal le ba ai ji sang hai ba wa ro ji hoi de
ꯃꯊꯟ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯊꯟ ꯆꯠꯈ꯭ꯔꯕꯅꯦꯅ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯔꯀꯥꯟꯗꯗꯤ ꯉꯁꯥꯏ ꯃꯥꯅ ꯇꯨꯈꯤꯕ ꯆꯦꯔꯪ ꯑꯉꯧꯕꯗꯣ ꯎꯞꯄꯤꯕ ꯃꯀꯣꯛꯇ ꯑꯗꯩ ꯃꯥꯅ ꯁꯦꯠꯈꯤꯕ ꯆꯦꯔꯪ ꯑꯉꯧꯕꯗꯣ ꯑꯗꯨꯇꯪ ꯃꯥꯒꯤ ꯃꯅꯥꯛꯁꯤꯗ ꯇꯥ ꯂꯩꯕꯁꯨ ꯎꯏꯌꯦꯕ ꯇꯣꯉꯥꯟ ꯇꯥꯔꯝꯃꯕ ꯃꯁꯥꯒꯗ ꯄꯛꯑꯝꯗ꯭ꯔꯕ ꯄꯛꯇ꯭ꯔꯤꯅꯦꯕ ꯑꯁ ꯍꯥꯏꯕꯗꯤ ꯃꯥꯅ ꯆꯦꯔꯪꯗꯣ ꯅꯟꯓꯜꯂꯤꯔ ꯃꯅꯥꯛꯇꯗꯤ ꯆꯦꯔꯪꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯝꯕ ꯅꯠꯇꯕꯅꯤ나 ꯑꯗꯨꯝ ꯇꯥꯔꯦꯗꯅ ꯑꯗ ꯑꯩꯅ ꯑꯁ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯗꯤ ꯁꯤꯗ ꯂꯣꯏ ꯊꯝꯃꯝꯃꯤ ꯑꯁꯤꯗ ꯊꯝꯃꯝꯃꯤ ꯑꯗꯨ ꯃꯥꯅ ꯀꯗꯥꯏ ꯆꯠꯂꯤꯕꯅ ꯑꯩꯅ ꯑꯁ ꯌꯥꯝ ꯀꯤꯅ ꯃꯥꯒꯤ ꯃꯅꯥꯛꯁꯤꯗ ꯆꯪꯁꯤꯜꯂꯦꯀꯣ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨꯒꯤ ꯃꯅꯥꯛꯇ ꯆꯦꯔꯪꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤꯅꯦꯕ ꯑꯗꯨ ꯃꯁꯥꯗ ꯎꯔꯦ ꯑꯩꯅ ꯀꯥꯔꯒꯁꯨ ꯃꯥꯒꯤ ꯄꯣꯠ ꯊꯝꯃꯝꯃꯤꯗꯣ ꯄꯨꯕꯤꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯜꯂꯒ ꯑꯗꯨꯒ ꯑꯩꯅ ꯃꯥꯅ ꯍꯧꯔꯝꯗꯦ ꯃꯥ ꯀꯗꯥꯏ ꯆꯠꯂꯤꯅꯣꯅ ꯑꯩꯅ ꯔꯥꯎꯟ ꯑꯀꯣꯏꯕꯁꯤ ꯌꯦꯡꯕꯗ ꯏꯇꯣꯝꯗ ꯂꯦꯞꯄꯒ ꯌꯨꯡꯉꯝꯗ ꯍꯦꯟꯅ ꯀꯤꯈꯔꯦꯕ ꯑꯩꯅ ꯑꯗꯒꯤ ꯑꯩꯅ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯖꯟꯕ ꯀꯥꯟꯗ ꯃꯥꯗꯤ ꯂꯣꯡꯅ ꯇꯥꯔꯝꯃꯦꯕ ꯂꯧꯔꯤ ꯃꯌꯥꯗꯔꯣ ꯃꯀꯣꯛꯁꯨ ꯃꯅꯤꯡ ꯑꯣꯜꯂꯦ ꯃꯈꯣꯡꯅ ꯃꯃꯥꯡ ꯑꯣꯜꯂꯒ ꯇꯥꯔꯝꯃꯦ ꯃꯥ ꯂꯦꯞꯈꯠꯄꯒꯨꯝꯕ ꯖꯒꯥ ꯑꯣꯏꯔꯝꯃꯅꯤ ꯃꯥ ꯂꯦꯞꯄꯤꯉꯩꯗ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕ ꯑꯗ ꯑꯩꯅ ꯀꯨꯜꯂꯒ ꯅꯣꯟꯗꯔ ꯂꯩꯍꯧꯔꯦꯗꯅ ꯑꯗꯨ ꯃꯐꯤ ꯃꯔꯣꯡꯒꯗꯤ ꯂꯣꯏ ꯀꯥꯔꯝꯕ꯭ꯔꯥ ꯂꯣꯏ ꯀꯥꯔꯝꯃꯦ ꯃꯁꯥꯁꯨ ꯃꯐꯤ ꯃꯔꯣꯡꯁꯨ ꯂꯣꯏ ꯀꯥꯔꯝꯃꯦ ꯀꯥꯔꯝꯃꯤ ꯑꯗꯨꯗꯤ ꯅꯪꯅ ꯑꯃꯨꯛ ꯑꯗꯩ ꯀꯣꯏꯂꯥꯎ ꯂꯥꯎꯔꯀꯥꯟꯗ ꯂꯥꯎꯔꯦ ꯃꯥꯁꯤ ꯃꯃꯥꯏꯁꯤꯁꯨ ꯀꯥꯔꯝꯃꯦꯕ ꯑꯩ ꯃꯃꯥꯏ ꯀꯥꯏ ꯍꯥꯏꯕꯁꯤ ꯀꯣꯟꯅ ꯈꯪꯕꯅꯦꯕ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯀꯥꯟꯗ ꯃꯃꯥꯏ ꯁ꯭ꯋꯥꯏꯗ ꯉꯧꯔꯦ ꯆꯥꯛꯄꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯅ ꯄꯣꯛꯄ ꯏꯁꯤꯡꯅ ꯄꯣꯛꯄꯁꯤ ꯐꯔꯛꯑꯕ ꯃꯇꯨꯡꯗꯤ ꯗꯥꯛ ꯉꯧꯔꯣꯡ ꯑꯉꯧꯕ ꯄꯛꯄ ꯑꯗꯨꯃꯥꯏꯅꯅꯦ ꯃꯥꯏ ꯃꯁꯥꯁꯤꯗ ꯂꯣꯏꯅꯃꯛ ꯐꯤꯔꯣꯜ ꯂꯤꯠꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯩ ꯃꯅꯥꯀꯣꯡꯗ ꯏ ꯇꯥꯔꯝꯕꯗꯣ ꯎꯕꯗ ꯑꯩꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯑꯃ ꯑꯣꯏꯔꯝꯕꯗꯣ ꯑꯩꯁꯦ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯂꯩꯔꯛꯄꯅꯦꯕ ꯑꯩꯁꯦ ꯂꯣꯡꯉꯝꯕ꯭ꯔꯣ ꯆꯦꯞꯄꯤꯔꯣ ꯂꯣꯡꯅ ꯍꯤꯞꯄꯝꯃꯦꯕ ꯑꯗꯨ ꯐꯨꯔꯤꯠꯁꯤꯁꯨ ꯃꯥꯅ ꯂꯤꯠꯈꯤꯕ ꯈꯨꯗꯥꯡ ꯐꯨꯔꯤꯠꯁꯦ ꯆꯥꯛꯑꯝꯃꯦ ꯃꯇꯦꯛ ꯑꯃꯇꯪꯅꯦꯕ ꯌꯥꯎꯔꯝꯃꯤꯁꯦ ꯑꯗꯩ ꯑꯅꯤꯃꯛꯁꯦ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯈꯤꯕꯁꯦ ꯈꯨꯔꯨ ꯃꯈꯥꯗꯤ ꯈꯔ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯇꯩꯗꯤ ꯂꯣꯏ ꯌꯥꯎꯗ꯭ꯔꯦ ꯗꯥꯏꯔꯦꯛ ꯌꯥꯎꯗ꯭ꯔꯤ ꯃꯐꯝꯁꯦ ꯄꯥꯟꯈꯤꯕ ꯃꯐꯝꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗ ꯑꯩꯅ ꯃꯥꯁꯦ ꯑꯩꯅ ꯀꯞꯄꯒ ꯂꯥꯎꯔꯒ ꯑꯩꯁꯦ ꯃꯥꯁꯦ ꯄꯥꯈꯠꯄꯒ ꯃꯥꯒ ꯑꯩ ꯈꯤꯇꯪ ꯆꯠꯃꯤꯟꯅ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯕ ꯑꯩꯅ ꯃꯥꯁꯦ ꯀꯣꯜꯂ ꯀꯞꯄꯒ ꯀꯧꯔꯦ ꯑꯗꯒꯤ ꯃꯤ ꯆꯦꯟꯅꯔꯛꯑꯦ ꯑꯗꯨ ꯃꯤ ꯆꯦꯟꯊꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯅ ꯁꯣꯔ ꯍꯣꯟꯕ ꯌꯦꯡ ꯀꯥꯟꯗꯗꯤ ꯁꯣꯔ ꯍꯣꯜꯂꯤ ꯗꯥꯛꯇꯔ ꯄꯨꯈꯠꯁꯦꯅ ꯑꯩꯅ ꯀꯞꯄꯦ ꯂꯥꯎꯕꯒ ꯈꯣꯡꯕ ꯑꯩꯁꯨ ꯈꯣꯡꯁꯦ ꯑꯩꯁꯦ ꯄꯪꯊꯔꯕꯅꯦꯕ ꯉꯁꯥꯏ ꯆꯤꯡꯈꯤꯕꯗꯨꯅ ꯄꯪꯊꯕꯁꯦ ꯑꯩꯅꯅꯦ ꯈꯣꯡꯁꯦ ꯄꯪꯊꯔꯦ ꯆꯠꯄ ꯐꯣꯔꯁ ꯄꯤꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯈꯪꯉꯦꯕ ꯑꯗꯨꯒ ꯑꯩ ꯋꯥꯕꯒꯤꯔ ꯀꯥꯏ ꯈꯜꯂꯒ ꯃꯥꯁꯦ ꯉꯝꯅꯕ ꯑꯩꯅ ꯃꯥꯏ ꯃꯅꯥꯛ ꯄꯨꯈꯠꯅꯕ ꯗꯥꯛꯇꯔ ꯄꯨꯈꯠꯄꯤꯅꯕꯁꯦ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯈꯣꯡꯁꯦ ꯗꯥꯛꯇꯔ ꯄꯨꯈꯠꯄꯁꯦ ꯑꯩ ꯇꯟꯗꯅꯦꯕ ꯑꯗꯨꯗ ꯃꯌꯥꯝꯅꯗꯤ ꯆꯦꯛꯄꯨ ꯑꯗꯣ ꯗꯥꯛꯇꯔꯗ ꯆꯠꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯑꯣꯏꯔꯦꯕ ꯑꯃꯨꯛ ꯀꯅꯥꯝ ꯌꯥꯎꯗ꯭ꯔꯦꯕ ꯌꯥꯎꯗꯤ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏ ꯑꯣꯛꯇꯣ ꯐꯥꯕꯤꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯇꯨꯡꯗꯕꯨꯗꯤ ꯏꯟꯅꯔꯛꯄ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯀꯣꯡꯈꯠꯂꯤꯁꯦ ꯅꯪꯅ ꯀꯣꯜꯂ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯅ ꯃꯥ ꯀꯣꯡꯈꯠꯂꯒ ꯏꯕꯥꯅꯤ ꯄꯨꯔꯦ ꯑꯗꯒꯤ ꯃꯌꯥꯝꯕꯨꯗꯤ ꯏꯟꯅꯔꯛꯑꯒ ꯑꯗꯨꯝ ꯂꯥꯛꯆꯔꯛꯑꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯗꯤ ꯃꯁꯝꯒꯁꯦ ꯂꯣꯏ ꯆꯥꯛꯑꯝꯕꯅꯦꯕ ꯃꯅꯥꯀꯣꯡꯗ ꯏꯒ ꯇꯥꯔꯒ ꯃꯥ ꯍꯦꯠꯐꯣꯟ ꯊꯤꯟꯖꯟꯕꯗꯣ ꯑꯗꯩꯗ ꯃꯥꯁꯦ ꯀꯥꯕꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯦꯠꯐꯣꯟꯗꯣ ꯉꯁꯥꯏꯒꯤ ꯄꯣꯛꯈꯥꯏꯔꯛꯑꯒ ꯃꯅꯥꯀꯣꯡꯗꯨꯗ ꯏ ꯇꯥꯏꯅꯦꯕ ꯑꯗꯩ ꯐꯣꯟꯗꯨꯁꯨ ꯃꯕꯨꯛꯇ ꯑꯃꯨꯛ ꯌꯦꯞꯄꯝꯃꯤꯅꯦꯕ ꯑꯗꯨꯒ ꯑꯗꯨꯁꯨ ꯄꯣꯛꯈꯥꯏꯔꯦ ꯃꯥꯅ ꯃꯅꯥꯀꯣꯡꯗ ꯍꯦꯠꯐꯣꯟ ꯊꯤꯟꯖꯜꯂꯦ ꯑꯗꯒꯤ ꯌꯥꯄꯤꯁ ꯊꯤꯟꯖꯜꯂꯒ ꯃꯥ ꯇꯥꯔꯦ ꯑꯗꯩ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯆꯣꯠꯇꯅꯕꯅ ꯆꯦꯔꯪꯗꯤ ꯑꯗꯨꯝ ꯆꯥꯛꯄꯗ ꯌꯥꯎꯈꯤꯗꯣꯏꯅꯤꯗꯅ ꯑꯗ ꯃꯥꯒꯤ ꯐꯣꯟꯗꯨꯗꯤ ꯆꯦꯔꯪꯅ ꯅꯣꯡ ꯆꯣꯠꯇꯅꯕꯅꯤ ꯏꯁꯤꯡ ꯆꯣꯠꯇꯅꯕꯅꯤ ꯌꯣꯝꯃꯒ ꯌꯦꯞꯁꯟꯈꯔꯦꯕ ꯃꯕꯨꯛꯇ ꯑꯗꯨ ꯌꯦꯞꯁꯟꯕꯗꯨꯗꯅ ꯃꯕꯨꯛ ꯁ꯭ꯋꯥꯏꯗ ꯂꯪꯅ ꯀꯤꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯈꯤꯕꯅꯦꯕ ꯇꯥꯍꯧꯗꯅꯕ ꯍꯥꯏꯅ ꯑꯗꯨ ꯕꯦꯇ꯭ꯔꯤꯁꯨ ꯀꯩꯁꯨ ꯂꯣꯏ ꯄꯣꯛꯈꯥꯏꯔꯝꯃꯅꯤ ꯂꯣꯏ ꯑꯗꯣ ꯑꯩꯅ ꯃꯥ ꯀꯣꯡꯈꯠꯄ ꯆꯪꯕ ꯃꯇꯝ ꯇꯥꯏꯃꯤꯡ ꯆꯪꯕꯁꯦ ꯐꯤ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯃꯅꯝꯂꯥ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯅꯝ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯅꯝꯅꯤ ꯑꯗꯨꯗꯤ ꯆꯥꯛꯈꯤꯕꯒꯤ ꯑꯗꯣ ꯑꯩ ꯃꯥ ꯀꯥꯟꯇ꯭ꯔꯨꯛ ꯃꯅꯝꯗꯣ ꯑꯗꯨꯁꯨ ꯑꯣꯏꯅꯤ ꯃꯥ ꯆꯥꯛꯄꯩ ꯃꯅꯝꯅꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯚꯥꯞ ꯑꯣꯏꯗ꯭ꯔꯦ ꯄꯥꯈꯠꯄꯅꯤꯅ ꯑꯗꯨ ꯀꯣꯟꯅ ꯑꯩꯅ ꯃꯅꯝ ꯑꯃ ꯐꯥꯎꯈꯤꯕꯗꯣ ꯃꯥ ꯆꯥꯛꯄꯩ ꯃꯅꯝ ꯑꯣꯏꯔꯝꯒꯅꯤꯀꯣꯅ ꯑꯩꯁꯨ ꯀꯣꯟꯅ ꯋꯥꯈꯟꯗꯣ ꯈꯤꯇꯪ ꯂꯥꯛꯄ ꯋꯥꯈꯟꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯁꯨ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯂꯩꯕꯗꯣ ꯌꯨꯝꯗ ICUꯗ ꯍꯥꯟꯅ ꯑꯗꯨꯝ ꯄꯨꯁꯜꯂꯕꯣ ꯃꯥꯁꯦ ꯄꯨꯁꯟꯈ꯭ꯔꯕ ꯅꯠꯇꯦ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯍꯥꯟꯅ ꯊꯝꯃꯦꯕ ꯄꯣꯝꯄꯥꯠꯀꯤꯗ ꯍꯥꯟꯅ ꯊꯝꯃꯦ ꯑꯗꯨ ꯃꯥꯒꯤ ꯂꯥꯎ ꯈꯣꯡꯕ ꯃꯥꯒꯤ ꯃꯩꯆꯥꯛꯇꯨꯗ ꯑꯩꯅꯁꯨ ꯊꯃꯣꯏ ꯀꯥꯏꯕ ꯑꯃ ꯑꯣꯏꯈꯔꯦꯕ ꯑꯣꯏ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯃꯤꯁꯨ ꯌꯥꯝ ꯀꯥꯟꯅꯔꯒ ꯂꯥꯛꯑꯦꯕ ꯑꯗꯣ ꯆꯦꯟꯅꯔ ꯂꯥꯛꯏꯅꯤꯅ ꯃꯣꯏꯁꯨ ꯀꯣꯟꯅ ꯃꯅꯥꯎꯅꯨꯄꯤ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤ ꯃꯥꯒꯤ ꯊꯣꯡꯉꯝꯃꯌꯨꯝꯗ ꯂꯩꯗꯣ ꯍꯣꯏ ꯄꯨꯈꯝꯕꯝꯒꯤꯗꯣ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯃꯥ ꯁꯤꯟꯅꯔꯦꯕꯀꯣ ꯑꯗꯨꯗ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯧꯔꯦ ꯑꯩꯁꯦ
ꯃꯥꯡ ꯀꯥꯈꯠꯂꯛꯄ 나보다 더 파워래 ꯉꯁꯥꯏꯒꯤ ꯐꯥꯎꯔꯛꯑꯦ ꯑꯩꯁꯦ ꯐꯥꯎꯔꯛꯑꯦ ꯑꯁ ꯑꯩꯁꯦ ꯀꯗꯥꯏꯗꯣꯃ ꯄꯣꯊꯥꯔꯗꯤ ꯑꯩ ꯐꯅꯤꯀꯣ ꯈꯣꯡꯁꯤꯅ ꯀꯩꯗꯧꯔꯤꯕꯅꯣ ꯄꯪꯊꯔꯤꯁꯤꯅ ꯑꯩ ꯉꯁꯥꯏ ꯃꯥ ꯂꯥꯛꯅ ꯐꯥꯅ ꯇꯧꯕꯗ ꯄꯪꯊꯔꯤꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯋꯥꯈꯜꯁꯦ ꯑꯩ ꯃꯩ ꯆꯤꯡ ꯈꯣꯡꯗ ꯃꯩ ꯁꯨꯃꯥꯏꯅ ꯈꯞꯄꯗꯨꯗꯤ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯗ ꯃꯩ ꯆꯤꯡꯕꯅꯦ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯕꯅ ꯃꯩ ꯆꯤꯡꯉꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯧꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯀꯣꯟꯅ ꯑꯇꯩ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯣꯠꯅꯕꯗ ꯅꯪ ꯉꯁꯥꯏꯒꯤ ꯑꯅꯥꯕꯗꯣ ꯅꯪꯉꯣꯟꯗ ꯅꯁꯥꯗ ꯀꯥꯎꯊꯣꯛꯆꯕꯅꯦꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯝꯁꯤꯟꯈ꯭ꯔꯦꯕ ꯑꯩꯒꯤꯗꯣ ꯃꯥꯒꯤ ꯍꯣꯠꯅꯅꯕ ꯑꯗꯨꯒ ꯗꯥꯛꯇꯔ ꯌꯧꯔꯀꯥꯟꯗ ꯑꯩꯁꯨ ꯍꯨꯃꯥꯡ ꯄꯤꯗꯤ ꯀꯥꯡꯉꯛꯑꯦꯕ ꯑꯩ ꯏꯁꯥꯗ ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯂꯩꯖꯗꯦ ꯕꯤꯄꯤ ꯂꯣ ꯑꯣꯏꯕꯁꯨ ꯂꯩꯖꯗꯦ ꯏ ꯋꯥꯠꯄꯁꯨ ꯂꯩꯇꯦ ꯍꯥꯟꯅ ꯏꯁꯥꯒꯤ ꯀꯩꯝ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯈꯨꯠꯂꯥꯏ ꯕꯤꯄꯤ ꯑꯣꯟꯅꯕ ꯈꯣꯠꯅꯕ ꯄꯥꯕꯨꯡꯒꯤ ꯁꯨꯝ ꯂꯩꯕꯅ ꯑꯍꯟꯒꯤ ꯂꯩꯅ ꯉꯥꯛꯇ ꯑꯣꯟꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯑꯣꯜꯂꯤꯀꯣ ꯑꯗ ꯏꯁꯥꯁꯦ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯦ ꯌꯥꯝ ꯀꯟꯖꯕ ꯃꯤꯅꯦꯕ ꯑꯩꯁꯦ ꯍꯣꯏ ꯈꯤꯡꯕ ꯈꯤꯡꯉꯤ ꯑꯅꯥ ꯑꯌꯦꯛ ꯂꯩꯖꯕꯗꯒꯤ ꯑꯩꯈꯣꯏꯗꯤ ꯃꯤꯗꯧꯅ ꯁꯨꯒꯔ ꯋꯥꯡꯕ ꯑꯗꯨ ꯋꯥꯡꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯇꯦ ꯑꯣꯡꯂꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯍꯞꯇꯥ ꯑꯃ ꯐꯥꯗꯦ ꯑꯗꯨꯝ ꯕꯤꯄꯤ ꯑꯣꯟꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗ ꯍꯞꯇꯥ ꯑꯃ ꯃꯅꯨꯡꯗ ꯑꯩ ꯕꯤꯄꯤ ꯗꯥꯎꯟ ꯏꯋꯥ ꯇꯧꯅꯗꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯁꯦ ꯄꯠꯊꯔꯛꯑꯦ ꯗꯥꯛꯇꯔ ꯌꯧꯕ ꯀꯥꯟꯗ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯏ ꯋꯥꯠꯂꯝꯃꯤꯔꯣ ꯅꯪ ꯑꯩ ꯋꯥꯟꯊꯔꯛꯄꯗꯒꯤ ꯃꯣꯏꯅ ꯗꯥꯛꯇꯔꯒꯤꯗꯤ ꯌꯧꯔꯒꯗꯤ ꯕꯤꯄꯤ ꯍꯥꯟꯅ ꯋꯥꯟꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯔꯦ ꯐꯥꯁꯇ ꯍꯥꯟꯅ ꯋꯥꯠꯂꯤꯗ ꯅꯥꯕ ꯈꯣꯠꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯏ ꯌꯥꯝ ꯋꯥꯠꯂꯦ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨ ꯉꯁꯥꯏ ꯆꯤꯡꯕꯁꯨ ꯆꯤꯡꯈꯤꯕꯖꯥꯠꯅꯤ ꯗꯥꯛꯇꯔꯅ ꯍꯤꯁꯇ꯭ꯔꯤ ꯂꯧꯕ ꯀꯥꯟꯗꯁꯨ ꯍꯥꯏꯔꯛꯑꯦꯕ ꯃꯥ ꯁꯣꯏꯗꯅ ꯀꯔꯦꯟ ꯐꯪꯉꯝꯒꯅꯤ ꯂꯥꯎꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯦ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ ꯑꯗꯩ ꯇꯦꯟꯁꯟꯗꯣ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯂꯩꯔꯦ ꯄꯨꯛꯁꯤꯗ ꯃꯇꯨꯝ ꯇꯥꯈꯠꯂꯛꯑꯦꯕ ꯑꯩꯁꯦ ꯍꯥꯟꯅꯁꯨ ꯗꯤꯄ꯭ꯔꯦꯁꯟꯗꯤ ꯈꯔ ꯂꯩ ꯑꯗꯨ ꯂꯩꯕꯗꯣ ꯍꯤꯗꯥꯛ ꯆꯥꯔꯒꯗꯤ ꯊꯝꯕꯅꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯤ ꯐꯨꯒꯠꯂꯛꯑꯦ ꯑꯗꯒꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯃꯥ ꯏꯄꯥ ꯑꯗꯒꯤ ꯁꯣꯝꯗ ꯏꯆꯦ ꯅꯨꯄꯥꯒꯤ ꯃꯣꯏ ꯂꯥꯛꯄꯁꯦ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯤꯠ ꯂꯪꯊꯣꯛꯑꯒ ꯑꯗꯨꯝ ꯇꯔꯪꯗ ꯂꯩꯈ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨ ꯅꯪ ꯀꯩꯗꯧꯔꯕ ꯍꯥꯏꯔꯁꯨ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯇꯥꯁꯜꯂ ꯂꯩꯔꯦꯕ ꯍꯧꯖꯤꯛꯇ ꯑꯩꯅ ꯇꯧꯈꯤꯕ ꯃꯇꯧꯗꯨ ꯑꯩꯁꯨ ꯑꯗꯒꯤꯗꯤ ꯈꯣꯡꯁꯦ ꯁꯤꯊꯔꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃꯩ ꯆꯤꯡꯕꯗ ꯑꯩꯈꯣꯏ ꯈꯨꯠꯀꯁꯦ ꯏꯅꯤꯛ ꯅꯤꯛꯄ ꯏꯁꯥꯁꯦ ꯏꯅꯤꯛ ꯅꯤꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯅꯤꯛꯑꯝꯃꯅꯦꯕ ꯅꯤꯛꯑꯦ ꯑꯗꯨꯒ ꯈꯣꯡ ꯑꯣꯏ ꯊꯪꯕꯁꯦ ꯑꯩꯅ ꯃꯈꯥ ꯑꯣꯜꯂ ꯂꯩꯕꯅꯤꯅ ꯂꯧꯔꯤ ꯃꯌꯥꯗꯣ ꯑꯩꯈꯣꯏ ꯑꯣꯏ ꯊꯪꯕꯁꯦ ꯂꯩꯔꯛꯄꯗ ꯈꯪꯏꯟ ꯏꯟꯕꯗꯧꯅꯁꯨ ꯍꯥꯏꯕꯗꯤ ꯇꯧꯈꯤꯕ ꯇꯧꯒꯦ ꯑꯗꯣ ꯑꯩꯅ ꯂꯥꯏꯕꯨꯗꯤ ꯈꯣꯏꯔꯝꯃꯦ ꯅꯪ ꯂꯥꯏ ꯈꯣꯏꯔꯝꯕꯩ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗꯩ ꯂꯣꯏ ꯂꯥꯛꯑꯦꯕ ꯑꯗꯩ 3ꯂꯛꯅꯦ ꯅꯪꯒꯤ ꯄꯣꯠ ꯂꯩꯔꯤꯁꯦ ꯂꯥꯏ ꯈꯣꯏꯔꯝꯃꯤꯁꯦ ꯅꯪꯒꯤ ꯂꯥꯏꯒꯤ ꯄꯣꯠꯁꯦ ꯂꯩꯕ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯥꯛꯏ ꯅꯆꯥꯅꯨꯄꯤꯁꯨ ꯂꯥꯛꯏ ꯂꯧꯕꯨꯛꯀꯤ ꯂꯩꯔꯝꯕꯤꯅ ꯍꯥꯏꯕꯗꯤ ꯁꯧꯔꯨꯝꯗꯨ ꯐꯪꯕꯒꯤꯁꯨ ꯃꯥꯒꯤ ꯐꯪꯈ꯭ꯔꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯊꯥꯡ ꯂꯩꯃꯩꯒꯤꯁꯨ ꯀꯠꯊꯣꯛꯑꯦꯕ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯇꯝꯊꯣꯛꯇ ꯌꯥꯗꯕꯅꯤꯅ ꯑꯩꯁꯦ ꯈꯣꯡ ꯊꯥꯡꯕ ꯌꯥꯗꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯍꯧꯔꯦ ꯌꯥꯜꯂꯒꯅ ꯈꯣꯡꯁꯦ ꯏ ꯀꯥꯞꯄ꯭ꯔꯣ ꯏ ꯋꯥꯠꯂꯦ ꯍꯥꯏꯗꯣ ꯑꯗꯨꯗꯤ ꯏꯗꯤ ꯀꯥꯞꯇ꯭ꯔꯒ ꯑꯗꯨꯒꯤ ꯃꯦꯟꯈꯠꯅꯕ ꯋꯥꯏꯠ ꯕ꯭ꯂꯗ ꯀꯩꯅꯣꯗꯣ ꯑꯗꯨ ꯑꯣꯏꯅ ꯋꯥꯠꯄꯖꯥꯠꯅꯤ ꯑꯗꯨꯒ ꯔꯦꯗ ꯕ꯭ꯂꯗꯇꯤ ꯋꯥꯠꯇꯕ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯛꯑꯦ ꯑꯗꯨꯗ ꯁꯣꯟꯊꯈꯤꯕꯅꯦꯕ ꯑꯗꯣ ꯑꯇꯩ ꯀꯩꯅꯣ ꯔꯦꯠꯇꯨꯗꯤ ꯀꯥꯞꯄꯗꯨꯗꯤ ꯂꯥꯏ ꯔꯦꯠꯇꯤ ꯁꯣꯛꯄꯗꯤ ꯂꯥꯏ ꯑꯗꯨ ꯍ꯭ꯋꯥꯏꯠꯇꯨꯗꯤ ꯅꯪ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯀꯟꯒꯗꯕꯅꯤ ꯆꯥꯕꯗ ꯄꯨꯝꯅꯃꯛ ꯂꯩꯔꯦ ꯍꯥꯏꯔꯛꯄ ꯃꯥꯅꯦ ꯃꯩ ꯆꯤꯡꯀꯥꯟꯗ ꯑꯩꯈꯣꯏ ꯌꯦꯔꯨꯝ ꯀꯔꯤ ꯀꯔꯥ ꯂꯐꯣꯏ ꯄꯤꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯦꯟꯈꯠ ꯁꯣꯜꯂꯤ ꯅꯥꯎꯔꯤ ꯑꯩꯁꯦ ꯇꯧꯔꯝꯈꯤꯅꯤ ꯑꯩ ꯍꯧꯖꯤꯛꯀꯣ ꯇꯧꯔꯝꯈꯤꯅꯤ ꯍꯥꯟꯅ ꯑꯩꯅ ꯈꯜꯂꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯀꯞꯄꯦ ꯍꯥꯟꯅ ꯀꯟꯖꯈ꯭ꯔꯕ ꯑꯩꯁꯦ ꯁꯣꯜꯂꯦꯗꯀꯣ ꯍꯥꯏꯕꯁꯦ ꯑꯩ ꯀꯞꯄꯦ ꯍꯥꯏꯕ ꯑꯩꯅꯁꯨ ꯑꯃꯨꯛ ꯋꯥꯈꯜꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯨꯛ ꯆꯪꯍꯜꯂꯦ ꯍꯣꯏ ꯑꯗꯣ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝ ꯇꯝꯈꯤꯕꯅꯅꯤ ꯅꯪꯅꯁꯨ ꯅꯠꯇꯦ ꯑꯗꯣ ꯅꯨꯃꯤꯠꯇꯤ ꯀꯌꯥꯅꯤ ꯂꯩꯔꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯇꯪ ꯂꯥꯎꯅ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯗꯥꯛꯇꯔꯗꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯒꯤ ꯍꯤꯗꯥꯛ ꯀꯩꯅꯣ ꯇꯧꯕ ꯚꯤꯇꯥꯃꯤꯟ ꯀꯥꯞꯄꯛꯑꯦ ꯑꯗꯨꯗꯀꯣ ꯑꯗꯨ ꯃꯣꯏꯅ ꯁꯤꯗꯤ ꯀꯩꯅꯣꯒ ꯂꯣꯏ ꯂꯧꯋꯦ ꯑꯗꯨ MRI ꯂꯣꯏ ꯂꯧꯋꯦ ꯇꯧꯕ ꯌꯥꯕ ꯂꯣꯏ ꯇꯧꯊꯣꯛꯑꯦ ꯇꯦꯁꯇꯣ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯦ ꯌꯨꯝꯗ ꯁꯤꯗꯤ ꯆꯥꯕꯗ ꯀꯩꯅꯣ ꯇꯧꯔꯣ ꯋꯥꯠꯍꯜꯂꯅꯨ ꯗꯥꯏꯠ ꯐꯖꯅ ꯆꯥꯗꯗꯤ ꯌꯥꯔꯣꯏꯕ ꯐꯖꯅ ꯆꯥꯔꯣ ꯄꯠꯊꯕꯅꯦ ꯏꯁꯥꯁꯦ ꯃꯩ ꯑꯗꯨꯒ ꯆꯤꯡꯕꯁꯦ ꯆꯦꯛꯀꯞꯇꯤ ꯗꯥꯛꯇꯔꯗꯤ ꯆꯠꯄꯁꯨ ꯂꯦꯞꯄ ꯅꯠꯇꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯑꯩꯒꯤ ꯃꯀꯣꯛꯇꯒꯤ ꯑꯗꯨꯅ ꯑꯩꯁꯦ ꯗꯥꯛꯇꯔ ꯆꯠꯄꯁꯦ ꯍꯧꯖꯤꯛ ꯆꯠꯀꯗꯕꯁꯦ ꯑꯍꯜ ꯂꯩꯇꯕꯅꯤꯅ ꯑꯩꯁꯦ ꯑꯃꯨꯛ ꯆꯠꯇ꯭ꯔꯦ ꯑꯍꯜ ꯂꯩꯇꯕ ꯅꯨꯃꯤꯠꯁꯨ ꯑꯩ ꯗꯥꯛꯇꯔ ꯆꯠꯀꯗꯕꯅꯤ ꯆꯠꯇꯔꯦ ꯇꯥꯔꯤꯅꯦꯕ ꯐꯔꯛ ꯇꯥꯔꯦ ꯔꯤꯄꯣꯔꯠꯀ ꯂꯣꯏ ꯂꯩꯍꯧꯔꯤ ꯂꯧꯊꯣꯛꯇꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯩꯁꯦ ꯑꯗꯣ ꯃꯣꯏ ꯗꯥꯛꯇꯔ ꯃꯀꯣꯛꯇꯨꯗ ꯄꯤꯒꯗꯕ ꯃꯌꯥꯝꯁꯨ ꯄꯤꯕ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯁꯨ ꯏꯁꯥꯒꯤ ꯏꯁꯣꯟ ꯁꯣꯟꯊꯔꯒ ꯁꯣꯜꯂꯤ ꯁꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯣꯜꯂꯕꯅꯤꯅ ꯑꯃꯨꯛ ꯆꯥꯒꯅꯤ ꯑꯃꯨꯛ ꯆꯥꯕ ꯇꯨꯝꯃꯣꯏ ꯑꯃꯨꯛ ꯆꯥꯁꯟꯅꯤ
ꯒꯦꯠꯇꯨ ꯁꯣꯜꯂꯛꯑꯕꯅꯤꯅ ꯎꯄꯥꯏꯗꯨ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯃꯥꯏ ꯁꯨꯝ ꯄꯠꯂꯒ ꯂꯩꯔꯗ꯭ꯔꯅꯦ ꯂꯩꯔꯣꯏ ꯆꯥꯁꯜꯂꯣ ꯃꯍꯤ ꯃꯅꯥꯏ ꯊꯛꯆꯟꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠ ꯍꯛꯆꯥꯡꯁꯦ ꯀꯟꯈꯠꯅꯕ ꯎꯍꯩ ꯋꯥꯍꯩ ꯀꯔꯤ ꯀꯔꯥ ꯆꯥꯁꯟꯗꯅ ꯇꯧꯔꯣ ꯑꯗꯣ ꯉꯁꯤꯗꯒꯤ ꯅꯥꯕ ꯐꯕ ꯑꯣꯏꯔꯣ ꯑꯩꯅꯅꯦ ꯁꯨꯝ ꯑꯀꯨꯞꯄ ꯋꯥꯔꯤꯗꯣ ꯅꯪꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯝꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯁꯨꯝ ꯍꯪꯕꯅꯤ ꯑꯗꯣ ꯀꯜꯂꯣ